Numit Khudingi Leimakhongda Thabak Suba Chatpa Meetei Macha Ngarangdagi Mangkhre Army ke manungda sangkhibagi khuyekti piramme thokibagi di khuyek piramde Kamal Babugi loinabe Pawasi Paunil Khon Pawse dagi lokhatjabane Leimakhong Army ke manungda work agency amagi supervisor oiba Meetei Macha Masagi Thabak Suba Chatkibadagi thiba khangkhidre haire thiba khangdana lairiba miyoi adude Sengmai Police Station gi manung chanba Loitang Khunau dagi Laisram Kamal Babu sahi Yankaiga Marini haire Laisram Kamal Babu bu ngarang Leimakhongda leiba Army camda Thabak Suba Chatkibadagi thiba khangdana lairakpane Mahak Leimakhongda leiba Army gi ke manungda Sengbat sagatpagi thabak tauba NES kauba work agency amagi supervisor oina thabak taubani haire thiba khangdana lairiba Laisram Kamal Babu gi mayambana phongdorokpada Mahak Numit Khudingi Leimakhongda leiba Army ke manungda thabak chatle Ngarang nongthil pung 2 minute 30 rom tabadagi Mahaki mobile phone switch off tawkhibadagi hojik phawba pau phawnaba ngamdana lairakpane Sengmai Police Station da Laisram Kamal Babu bu mangkhibagi report amasu tawkhre Army gi maikidagi Laisram Kamal Babu bu yamna kanna thibagi thabak chathari haire Athuba matamda laingaki maikidagi mahakpu tek takaidana phangnaba honabi yo haina phongdorokle Kamal Babu gi loinabi na mahaki mapuroibabu tek takaidana thadokpirao Miyam amadi mari lainaba singnasu mahakpu thibada mateng pangbiyu hairakle Kuki refugee singi lana se mapan lamgi ithil singna thoganbani haibagi khudam sing phangba ngamle agency pawasi paujel pause dagi lokhatchabane Mamang sahi 2023 gi May 3 dagi haurakhiba Kanglup ki irang asibu thijeliba National Investigation Agency NIA na Manipur da thokliba irang asigi haurakpham khangba haure Irang asi mapan lamgi ithil singna thoganbani haibagi khudam sangdam sing phangba ngamle haina news agency organizer na report taure Irang asi da hakthengna chauba thodang lauriba atopa laibaki miyoi sing NIA na masak khangba ngamkhibaga loinana miyoi sing asina Kanglup amada tongsillaga Manipur laibak asi thugaina basille Masigi damak darkar oiba sel khulai amadi atai logistic and technical support sing piduna Manipur da violent oiba thabak thoram sing tawhalli haire report asina makha taraduna Mapan laibaki maruoina yumlo nariba Myanmar romdagi khusu khulai sing Manipur romda supply taure supply tawragliba khulai sing asi icham chamba local na sabanatte khulai sing asi afaba makhalgi khulai sing ne khulai sing asi pairaga misam do onsilakpa amade tawning ba violence ki thawong sing sathabada sizinari haire masigi maram chapchaba khudam haibabu handak Mizoram dagi Solomona kauba Manipur gi group amada khusu khulai supply tawba miyoi ama NIA na faduna investigation chathaba matamda Solomona amasung langai homa lanmu wanauma amadi atai miyoi kharaga loinana afaba makhalgi khusu khulai sing supply tawduna Manipur da act of terror sing chathali haire NIA na sathakiba investigation asi Meetei gi tongan balup sing na kuki militant sing na sizinari ba khusu khulai sing asi afaba makhalgi Myanmar romdagi pusilakpa khulai sing ni haina claim kaya tawrakpadagi NIA na thijinbada khangba ngamkhibani haire Report asina makata na hai Solomona asi Mizoram macha wairabasu mahaka loinana arms smuggler sing na Myanmar laibaki miyoi singa khusam na duna Manipur da afaba makhalgi khusu khulai sing supply tawduna Manipur khakta da irang tawhanbada natana North East state sing da achauba threat amasu oire thawong asi matam sana laksi laudrabade North East region da paikhaliba chawkha thawrang da soganbada natana tangdu laita da phibam amada lakpa yabagi oithokpa lai haina su agency gi pawasi da makhata na phongdorokle